ꯚꯥꯏ ꯁꯤꯗ ꯐꯧ ꯃꯌꯥꯝꯁꯦ ꯀꯛꯊꯔꯒ ꯑꯃꯃꯝꯇ ꯃꯁꯤꯡ ꯊꯤꯔ ꯌꯥꯝꯕꯤꯔꯛꯑꯟꯁꯦꯕ꯭ꯔꯣ ꯃꯄꯨ ꯀꯛꯍꯟꯁꯦꯕ꯭ꯔꯣ ꯌꯥꯏ ꯚꯥꯏ ꯑꯣꯏꯗꯧ ꯉꯥꯛꯇꯅꯤ ꯅꯣꯏꯒꯤꯗꯣ ꯑꯖꯛꯄꯨꯗꯤ ꯈꯣꯡ ꯆꯥꯏꯅꯁꯤꯅꯦ ꯋꯥꯈꯜ ꯂꯩꯅꯕ ꯌꯥꯏꯅꯦ ꯅꯥꯀꯣꯡ ꯁꯛꯇꯥꯗ ꯀꯩ ꯄꯥꯈꯨꯝ ꯆꯟꯗ꯭ꯔꯣꯕ ꯅꯪꯅ ꯈꯣꯡ ꯑꯃ ꯆꯠꯒꯗ꯭ꯔꯅꯦ ꯉꯝꯅꯤ ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏ ꯀꯟꯕ ꯖꯤꯕ ꯃꯃꯤꯡ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯁꯥꯃꯨ ꯁꯥꯃꯨ ꯀꯥꯏ ꯆꯠꯂꯣ ꯅꯠꯇꯦ ꯅꯣꯏ ꯉꯥꯡꯅꯩ ꯅꯣꯏ ꯁꯣꯏꯔꯦ ꯍꯥꯊꯤꯅꯤꯅꯦ ꯑꯁ ꯁꯣꯏꯔꯦꯃꯦ ꯅꯣꯏ ꯑꯍꯨꯝ ꯑꯃꯅ 이리펜 ꯅꯪ ꯉꯥꯡꯅꯩ ꯄꯥꯈꯨꯝ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯪꯕꯗꯤ ꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯣꯅꯦ ꯑꯗꯨꯗꯤ ꯈꯪꯗ ꯅꯪ ꯍꯥꯏꯔꯣꯅꯦ 이모ꯊꯔꯣꯏꯅꯤ ꯊꯔꯣꯏ ꯀꯝꯗꯧꯅꯊꯔꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯅ ꯀꯨꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯆꯨꯝꯃꯤ ꯑꯋꯣꯏꯕ ꯉꯥꯡꯕ ꯅꯨꯃꯤꯠꯇ ꯁꯤꯒꯗꯧ ꯅꯨꯄꯥ ꯆꯅꯨ ꯄꯥꯈꯨꯝꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯅꯦ ꯚꯥꯏ ꯃꯌꯥꯝ ꯅꯪꯗꯤ ꯅꯣꯏ ꯃꯥꯒ ꯅꯣꯏ ꯕꯥꯒ ꯂꯥꯏ ꯀꯠꯄꯗ ꯂꯐꯣꯏ ꯀꯠꯊꯔ ꯂꯧꯁꯤꯜꯂꯒ ꯅꯪꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯠꯂ ꯀꯁꯤꯟ ꯕꯦꯔꯥꯗꯨ ꯍꯥꯏꯔ ꯈꯣꯝꯃ ꯊꯥꯗꯣꯛ ꯍꯥꯏꯗꯦꯅꯦ ꯁꯨꯝ ꯆꯥꯔꯦꯀꯁꯤꯟ ꯕꯦꯔꯥꯗꯨ ꯍꯥꯏꯔ ꯈꯣꯝꯃ ꯊꯥꯗꯣꯛ ꯍꯥꯏꯗꯦꯅꯦ ꯁꯨꯝ ꯆꯥꯔꯦ Can anybody out there hear me?